Image Paodam miyang tabiri singbo Surbala na khurumjari ngasigi maroiba pau pijari. Pandit Jawaharlal Nehru gi mapok kumon thorom pangthok nakre. Pungphatare lak suba All India Cooperative Week 2020 pangthokre. Loinana lan misinga loinana Prime Minister Narendra Modi na Diwali kumai pangthok nakre. Pau macha khane pijari. Ningkha tamlaba India ge ahanba Prime Minister Oiramba Pandit Jawaharlal Nehru gi chama kuntramathoi shuba mapok kumon Manipur Pradesh Congress Committee MPCC na senduna BT Road ta leiba Congress Bhavan da pangthokre. MPCC gi President Moirangthem Okendro na luchingduna pangthokkiba thoramduda CLP leader O Ibobi ex Minister Dr. KS Ratan Kumar Congress ke thaumisingna saruk yaduna laikhitrabagi mafamda laishu katuna ikai khumnabu utkhi. Thoramduga mari lainana hanagi Chief Minister O Ibobina haikibada Indiana ningtamba hek phangbaga leiba asigi ihan hanba Prime Minister Oiramba Nehru gi mapok kumon lakpasi Indian National Congress leibak sigi miyam amadi malem gi miyamna awangba thakta ikai khumnaba utnari. Architect of Modern India haina Prithvi gi miyamna sakna sonariba asi luchingba sina manglamba manglan adumakna Indiana superpower oiba ngamlibani. Mahak tanatana laikhidraba Mahapurus kayage kudol aduna ngasigi fibam asi ohelakibani mahakna makataraduna India kadaidagi haurai karamba fibamda haurai amadi hojik kari fibamda lairi haiba sukhang khangdana political party kharana ngarangta power pai khraga makoina loina tawkhrabagum miyamda uhannaba hotnaribasi nokningi. Political party haibasi aka akum soidana laigani hairaduna Congress thaumisingna masida pokning hantaningai karisu leite haiki. Thoramduga mari lainana MPCC gi President Moirangthem Okendro na haikibada leibak singna ningtamnaba ihauda achauba thodang yakiba freedom fighter asigi chama kuntramathoi shuba mapok kumona lakpada ikai khumna aikhoi khuding makna koknona ikai khumna famthoi. Mahakna leibak sigi angang singbu nungsiba amadi mating leiba yumbiren amamam semnaba laukiba thodang sing nainaminaba matam oire haiki. District Child Protection Unit DCPU Thawalna senduna angang singi numit palan thoramga loinana tips to cope up with stress and anxiety among children haiba hiramda awareness program among asi Thawal district ki tongan ba mafam anida leiba children home da pangthokre. Charangpata leiba Government Children Home for Boys amadi Samram da leiba FCDOna Chalaiba Observation Home for Boys da pangthokiba awareness program aduda District Child Protection Officer Thawal Konjengbam Anita Legal Cum Probation Officer Rina Chanu Moirangthem amadi Manipuri State Mental Health Authority Imphal gi Member Secretary Dr. KH Robindro Singhana Resource Person oina wangangki. Thorom adugi saru ama oina angang singda ningthamgi fizol chana thaknaba carom board badminton na chingba polam kaya khudol oina piki. 43 Assam Rifles More na sinduna ngasi Moregi Jehovah Jire Children Home da Children's Day amadi Diwali ki celebration pangthokladuna kumhai asiga mari lainana Children Home aduda leiba angang kaya da 43 Assam Rifles na sajaba chana thaknaba yauna Polam kaya ama kudol pikre ngasi 43 Assam Rifles na Children Home aduda kudol bibi bagidama Assam Rifles po Children Home gi maikaidagi harawa amadi thagat pasu phongdolakli. Children's Day thauronga mari lainana Roll to Defeat COVID-19 haiba hiramda angang singi oiba lai yekba changdamnabagi thauram amangasi Kakching High School 1984 metric batch na sinduna Kakching Public School da pangthokre class 5 tagi class 8 faubagi mahairoi punna
ꯀꯨꯂꯨꯝꯗꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯉꯁꯤꯒꯤ ꯂꯥꯏ ꯌꯦꯛꯄ ꯆꯥꯡꯗꯝꯅꯕ ꯑꯗꯨꯗ ꯀꯛꯆꯤꯡ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ KSS ꯖꯣꯌꯤꯁꯅ ꯑꯍꯥꯟꯕ ꯄꯣꯖꯤꯁꯟ, PR ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ ꯌꯦꯡꯈꯣꯝ ꯑꯁꯥꯖꯤꯠꯅ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟ ꯑꯃꯗꯤ ꯀꯛꯆꯤꯡ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏ ꯅꯥꯎꯔꯦꯝ ꯑꯦꯟꯖꯦꯂꯤꯀꯥꯅ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯈꯤ꯫ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔꯁꯤꯡꯗ ꯃꯊꯪꯁꯤꯠꯅ ꯂꯨꯄꯥ 2,200, 2,000 ꯑꯃꯗꯤ ꯂꯨꯄꯥ 1,500ꯒꯤ ꯀꯦꯁ ꯄ꯭ꯔꯥꯏꯖꯁꯤꯡ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯂꯣꯏꯅꯅ ꯀꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯖ ꯌꯥꯎꯅ ꯄꯥꯔꯇꯤꯁꯤꯄꯦꯟꯠꯁꯤꯡꯗ ꯀꯦꯁ ꯄ꯭ꯔꯥꯏꯖꯁꯤꯡꯁꯨ ꯄꯤꯈꯤ꯫ ꯉꯁꯤꯒꯤ ꯂꯥꯏ ꯌꯦꯛꯄ ꯆꯥꯡꯗꯝꯅꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯛꯆꯤꯡ ꯍꯥꯏ ꯁ꯭ꯀꯨꯜ 1984 ꯃꯦꯇ꯭ꯔꯤꯛ ꯕꯦꯆꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯥꯎꯔꯦꯝ ꯃꯨꯅꯥꯜꯅ ꯐꯣꯡꯗꯣꯔꯛꯄꯗ, ꯉꯁꯤ ꯆꯤꯜꯗ꯭ꯔꯦꯟꯁ ꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯗ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯍꯟꯅꯕꯒꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯎꯠꯊꯣꯛꯍꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤꯒꯤ ꯂꯥꯏ ꯌꯦꯛꯄ ꯆꯥꯡꯗꯝꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯗꯤꯋꯥꯂꯤ ꯀꯨꯝꯃꯩ ꯊꯧꯔꯝ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯗꯣꯛꯇꯔ ꯅꯖꯃꯥ ꯍꯦꯞꯇꯨꯂꯥꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯒꯚꯔꯅꯔꯒꯤ ꯄꯥꯎꯖꯦꯜꯗ ꯗꯤꯋꯥꯂꯤ ꯀꯨꯝꯃꯩ ꯑꯁꯤ ꯑꯃꯝꯕꯗꯒꯤ ꯑꯉꯥꯟꯕꯅ ꯐꯠꯇꯕꯗꯒꯤ ꯑꯐꯕꯅ ꯑꯃꯗꯤ ꯑꯔꯥꯟꯕꯗꯒꯤ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯀꯨꯝꯃꯩ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯦꯡꯂꯕ ꯀꯨꯝꯃꯩ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯎꯈꯠꯄꯒ ꯂꯣꯏꯅꯅ ꯃꯉꯥꯜꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯃꯉꯥꯜ ꯁꯟꯗꯣꯛꯂꯁꯤ ꯍꯥꯏꯔꯗꯨꯅ ꯒ꯭ꯂꯣꯕꯦꯜ ꯄꯦꯟꯗꯦꯃꯤꯛꯀꯤ ꯂꯨꯔꯕ ꯃꯇꯝꯁꯤꯗ ꯗꯤꯋꯥꯂꯤꯒꯤ ꯃꯉꯥꯜꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯡ ꯑꯔꯪꯕ ꯃꯉꯥꯜ ꯑꯣꯜꯍꯟꯗꯨꯅ ꯁꯥꯟꯇꯤ ꯂꯩꯕ, ꯆꯥꯟꯅ ꯆꯤꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯗꯤꯋꯥꯂꯤꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯥꯎꯖꯦꯜꯗ ꯃꯉꯥꯜꯒꯤ ꯀꯨꯝꯃꯩ ꯗꯤꯋꯥꯂꯤꯅ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯗꯥꯔꯛꯅꯦꯁꯄꯨ ꯀꯣꯛꯍꯜꯂꯤ꯫ ꯀꯨꯝꯃꯩ ꯑꯁꯤꯅ ꯂꯣꯔꯗ ꯔꯥꯃꯥꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯕꯟꯗ ꯆꯍꯤ 13 ꯆꯠꯂꯨꯔꯕꯒꯤ ꯇꯨꯡꯗ ꯃꯔꯩꯕꯥꯛ ꯑꯌꯨꯙ꯭ꯌꯥꯗ ꯍꯜꯂꯛꯈꯤꯕꯕꯨꯁꯨ ꯈꯪꯅꯔꯤ꯫ ꯗꯤꯋꯥꯂꯤꯅ ꯑꯐꯕꯅ ꯐꯠꯇꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯔꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯅ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯍꯤꯡꯁꯥ ꯑꯃꯗꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯃꯥꯡꯍꯟꯗꯨꯅ ꯑꯐꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯔꯤ꯫ ꯂꯝꯗꯝꯁꯤꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯃꯩ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯀꯨꯝꯃꯩ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜꯁꯤꯡꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯝꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯀꯦꯟꯗ꯭ꯔꯣꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯆꯥꯛ ꯀꯧꯖꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯕ ꯑꯃꯗꯤ ꯉꯝꯖꯕ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯃꯔꯤ ꯁꯥꯒꯠꯄꯒꯤ ꯑꯆꯧꯕ ꯃꯐꯝ ꯀꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯃꯥꯂꯦꯝꯗ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯊꯧꯅꯥ ꯍꯦꯟꯅ ꯐꯨꯗꯣꯛꯄ ꯉꯝꯕ ꯑꯃꯗꯤ ꯑꯋꯥꯡꯕ ꯐꯤꯚꯝꯗ ꯂꯩꯗꯨꯅ ꯂꯝꯗꯝꯁꯤꯕꯨ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯄ ꯑꯃ ꯑꯣꯏꯔꯁꯅꯨ, ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤꯁꯨ ꯍꯦꯟꯅ ꯐꯒꯠꯄ ꯑꯣꯏꯔꯁꯅꯨ꯫ ꯀꯨꯝꯃꯩ ꯑꯁꯤ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯃꯥꯂꯦꯝꯗ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯚꯤꯗ-19ꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯗꯨꯅ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ, ꯁꯥꯟꯇꯤ ꯂꯩꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯝꯗꯝ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯦꯝ ꯑꯣꯀꯦꯟꯗ꯭ꯔꯣꯅ ꯄꯤꯔꯛꯄ ꯄꯥꯎꯖꯦꯜꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯜꯂꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯝꯃꯩꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯀꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕꯤꯔꯤꯕ ꯀꯪꯂꯩ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔ UCMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ UCMꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ BM ꯌꯥꯏꯃꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤ ꯃꯇꯝꯗꯒꯤ ꯍꯧꯗꯣꯛꯇꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯀꯨꯝꯃꯩ ꯑꯁꯤ ꯉꯁꯤꯗꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯃꯈꯛꯇꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯑꯣꯏꯗ꯭ꯔꯦ, ꯃꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯐꯖꯔꯕ ꯀꯨꯝꯃꯩ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯗꯨꯅ ꯑꯔꯩ ꯂꯩꯇꯒꯤ ꯊꯣꯏꯗꯣꯛꯇꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯖꯕ, ꯑꯉꯝꯕ ꯈꯨꯗꯣꯜ ꯄꯣꯠ ꯑꯃ ꯃꯆꯦ ꯃꯆꯟ ꯑꯣꯏꯕꯤꯁꯤꯡꯗ ꯇꯝꯖꯕ ꯑꯃꯗꯤ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯄꯦꯟ ꯄꯦꯟꯗꯒꯤ ꯋꯥꯐꯝꯁꯤꯡ ꯊꯥꯗꯣꯛꯅꯔꯒ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ SOP ꯉꯥꯛꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯖꯦꯅꯔꯦꯜ ꯄꯣꯄꯨꯂꯦꯁꯟꯗꯒꯤ ꯃꯤꯑꯣꯏ 3, ꯃꯄꯥꯟꯗꯒꯤ ꯍꯜꯂꯛꯄ ꯑꯃ, ꯄꯨꯟꯅ ꯃꯤꯑꯣꯏ 8 ꯅꯧꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯀꯣꯚꯤꯗ-19 ꯀꯟꯐꯥꯔꯝ ꯀꯦꯁ ꯃꯁꯤꯡ 992 ꯁꯨꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯑꯃꯅ ꯉꯁꯤ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ
ngasi nungtel pung 2 faubada laikhiba Kaching district ki COVID-19 update report na phongdorakli. Report asina makha tarabadi Kaching district ki oina laichat asina miyoi mari gi punsi loisankre. Hauzik containment zone oina mafam manga lairi Kaching da hangliba COVID care center da COVID-19 patient yankhai lairi patient kuntra mapana tongan ba CCC singda thamkre. Kaching district ki apunba miyoi lising mari chatruk kumapana home quarantine tawrambagi manungda miyoi lising ahum chatruk yankhai mapan gi quarantine matam loikre. Hauzik miyoi chamapan humputarana home quarantine dawduna lairi hairi. Kaching district ki tongan mafam da COVID-19 pandemic sandorakpagi laina ase sandoraktana ba cheksin tharang lokhatpa oina ngasi district magistrate Kaching su oiribi DC Kengu Yuringlana mafam ani containment zone ni haina lauthokduna mafam ani aduda chathok tasin tawbada athingba thamkraba mafam ani adudi ahanbada laimanai makhalaikai gi nungpokta miyam gi lambi nungchupta S Hemantagi yumgi plot awangda H Kunjarani gi yumgi plot amadi Kada H Tongpoki yumgi plot ni anishuba athingba thamkraba mafam duna wabagai yangbi mamang chongtham laikai gi nungpokta Wamida Club Lairak Nongchupna Yangbi Inter Village Road Awangda Sekmai Turet gi Oithangba Torban amadi Khada Sekmai Veres gi Oithangba Khongni Hairiba mafamsing asida thamniba athingba asi ngasidagi mathang numit 8 ni fawba laigani athingba thugaibasing ain gi oiba chairak phangani hainasu order asna makha tarakli Humputare Lak Suba All India Cooperative Week 2020 Social Welfare and Cooperation Minister Henry Okram Nangasi Haudokre Lampel Pat Imphal da Laiba Register of Cooperative Societies ki Office da Pangthokiba Cooperative Week Haudokpagi Thoromduda Minister Henry Okram na athoba mitung oibaga loinana Cooperative Societies Manipur ki Register Valentina Arambam Manipur State Cooperative Union ki President L. Tom Pisak tongan ba Cooperative Society singi mihut sing amadi atay miyoi kayana saruk yaki tharongi manung channa tongan ba Weavers Cooperative Society singda Minister na Handloom amadi Handicraft ki pothok kaya khudol tamki tharongi athoiba mitungi warol piraduna Minister Henry Okram na state asigi miyamda cooperative movement ki matangda awareness pibagi darkar lairi haina phongdoki Ningol Chakauba amadi harau kumai kaya gi yenglaga Imphal More lambigi ban numit mangani gi oina kongthokre Indo-Myanmar Asian Highway 1 Affected Committee Tengnopal District na Imphal More lambi amadi ICP bypass road ki lam amadi yumgi compensation gi matangda achum aran sing tha sigi tang 13 fawbagi manungda thidoktaba taragadi tha sigi tang 15 dagi Imphal More lambi matam kaktana ban chathagani hairamba adu ngasi Tengnopal da loop asegi Vice Chairman gi mayumda pangthokiba committee gi mifam amada lakliba kumai harau amadi ningol chakawbagi yenglaga loop asina kaukiba ban adu numit mangani gi oina komthokle haina loop asina thadorokpa cherol amana khangalakli Representatives of Lawyers amasung Sahitya Seva Samiti Manipur Kaching anina punna khosamnaduna Representatives of Lawyers ki wari ahanba saruk haina mingthonba lairik amangasi Kaching District Kaching Pauspa Laikai da laiba Library and Information Center Kaching gi mipun sangda phongkhre Lairik phongbagi thorom aduda Kaching AC dagi hana Manipur laingakta Minister oiramlaba Nongmaithem Nimai amadi Thokchom Tomba loinana Sahitya Seva Samiti Manipur Kaching gi President King Bayengkhom amasung Representatives of Lawyers Kaching gi President Dr. Thokchom Ojitna thorom mapusing oina saruk yaki thorom aduda Lawyers Kaching gi damak achauba thodang loduna hotna biramba laioi kharaba sengi mafamda miyamna minute ama tumina leptuna ikai khunaba utki thorom aduda Representatives of Lawyers ki wari ahanba saruk haina mingthonba lairik asegi editor oikiba Yengkhom Nilachandrana lairik masak taki Lairik asida yauriba Kachingna loini haina masak taknaba hotnabada thengnakhiba thengkhang kayaraki thodok-sing miyamda nahongna paudamki loinana matam amada Kachinggi ipaipusing aduna loi ama oina thengnakhiba awaba kaya adugi mahaina ngasi macha masu oiba ikhoina mahai chaba phangjabani haiba wafamsing phongdoki Ipak Films Production Manipur gi banner makhada saknairaba aiba Kesho Singh irengbagi Wari macha manemna mamobu luna tawrakpa haibasida yumpham oiba ole haina mingthonba Manipuri short film ama release tawbagi thoram ama ngasi awang potsangbam khunauda leiba aiba Kesho Singh irengbagi yumda phongkhre
Thorom aduda Patriotic Writers Forum Manipurgi President Yaskul Khoirakpamna Athoiba Mithunglen Ipak Films Production Manipurgi Advisor Dr. S. Manauton Singhana Thoromapu Amadi Iramdam Miyamgi Apunba Khorjailup Imakholgi President Dr. R.K. Gunachandra Singhana Akhanaba Mithunglen Oina Saru Yaki. Lengakna piriba COVID-19 ge SOP ngakna pangthokiba ngasigi film release tawbagi thorom aduda athoiba mithunglen ge warot piraduna Patriotic Writers Forum Manipur gi President Yaskul Khoirakpamna phungdokhibada lairik oina ayibasingna irakliba warising asi film oina namduna thamauba haibasi tungi mirolda achoba kanaba oihogani lamdamsigi ayibasingi phajaraba warising film namduna tungi mirolgi damak thamausi haiki District level NASA Mukat Bharat Campaign Committee Thawal Amadi Maya Group na Kusamnaraga Sinduna Prevention of Substance and Alcohol Abuse Haiba Hiramda Nomagi Oiba Awareness Program Amadi Angang Singi Numit Palan Thoram Nasi Wangjingda Leiba Child Care and Educational Foundation da Pangtokre Bharat Lengaki Ministry of Social Justice and Empowerment ki Poktak Matung Ina Thawal District da Jathariba NASA Mukat Bharat Campaign ki Saru Ama Oina Pangthokiba thorom aduda athoiba mithunglen N. Rajiv Kumarna ngasidagi Child Care and Educational Foundation asi drug free oiba mahiloshang oiri haina lauthoki. N. Rajiv Kumarna hai lamdam asidagi mayai kaba chinjak marufangna muthatpada CSO sing club organization locality amadi imung manunggi achoba thodang lei aikhoigi haugalakliba naharol singbo mayai kaba chinjaktagi lapna thamduna tinjang kaijang daba leiba asigi nagarik amamam Oihanbaga loinana drug free oiba district Manipur amadi Bharat oihanbada thodang lominasi haiba wafam singsu thamki Thoromadugi saru ama oina no to drug yes to life haiba hiramda mahiro singi oiba layekpa amadi saireng changdamnaba amasu pangthoki changdamnaba aduda makok mathang tarak labasing amadi saru yakhibasingda manapiduna pukning thawatki Manipur Lengaki Directorate for Welfare of OBC and Scheduled Caste Department ke Makhada Sin Bachahid English ani Taramapan Kungi Oina Economic Development Program EDP scheme ki Makhada Poultry Rearing Yel Loibagi Treta Kangatlaba Hairo Kendragi Yen Loiba Beneficiary Singda Ngasidagi Kendra Sigi MLA Oiriba Hanagi Education Minister Dr. Thokchom Radeshyamna Yenau Sing Yenthokpa Hokre Ngasi Ahanba Tangkake Oina Puna Beneficiary Humpun Thoida Yenau Sing Yenthoki Makhogi Manungda Minority Gina Beneficiary Nifumathoi Amasung OBC Gina Kunmathoi ni Wathoriba Beneficiary Singsu Mathang Yenthokani Haidi Yenau Sing Yenthokpa Duga Mari Lainana MLA Dr. Thokchom Radeshyamna Hai Lamdam Sida Leiriba Minority Amasung OBC Kanglup Singda Makhogi Sel Thumgi Fivam Phagat Hanabagi Pandamda Manipur Lengakna Paikhatpa EDP scheme gi Makhada Pitharakpa Yenau Sing ngasi Hairo Kendragi Oinasu Minority Amasung OBC gi Beneficiary Singda Yenthokpani Beneficiary amamamda Yenau Yankhai gi Changda Piri Masigidamak Manipur Lengaki OBC Amasung Scheduled Caste Department pu MLA gi Maikaidagi Thagatpa Phongdokjari haiki Amaromda Sotharaba Tola Taraba Singbu Chingkhatpiba Makhoibu Sawatpiba haiba MLA Dr. Thokchom Radeshyamgi Midyeng Makhada ngasi Hairo Part 1 Haitupokpi Lekaidagi Thokchom Tombisanada wheelchair amasu khudol tamki Manipur State Sumang Lila Council na saknairaba Sumang Lila gi aiba amadi National Awardee Dines Tongbram Moirang Khuno mamang saba lekaida leibana Ikhang khangaudana leikhidabada state ki thakta sadanjali katuna awaba phongdokpagi thorom pangthokre thorom aduda PH Gunachandra Sharma lifetime president Manipur State Sumang Lila Council Khetri Jogindro NSD Sumang Lila Award Committee Chairman amadi Birendra Salam Vice Chairman Film Forum Manipur na Presidium member sing oina saru yaki thorom aduda Sumang Lila Council ki General Secretary Yumnam Nelachandra na haikibada Sumang Lila gi damak kathok piramba singna leikidraba matamda State ki thakta ikai khumnaba utpa haibase Sumang Lila kanaba ihau sagatpa council asigi calendar thorom amani loinana khunai asi kanaba thodang singi manungda Lila kanaba ihau asesu amani haibada haiman bathokloi haiki Lekhidraba Dines Tongbramna ibiramba Lila kayana Sumang Lilada achoba inot ama hapirami mahakna iramba Lilada natana film ge script kaya tongan ba award kaya fangkre saknairaba aiba sina iramba Lila singdi igi mahau Mantri Dolansana Adhikar Postmortem Imphal Diary Border 23rd Century Masira Punsi
Manipur ban Thawaina Punsigidama Pizza 123 Asina Chingbani Haina Phongdoki. Rajasthan ki Jaisalmer district laiba historic Longiwala post line missing aloinana Prime Minister Narendra Modi na Diwali kumai pangthokminakre thorom aduda wa ngangnaduna PM Modi na haiki thauna fana leba asibu ngakse lebai khogi line missing gidamak India na chakthokchai makhogi thauna na Himalayas ki chingdonda oirabasu natraga laikanglada oirabasu natraga soklaba umangda oirabasu natraga samudragi ironungda oirabasu Singnarakpa khudingmakpu maithiba piri lam sandorakpagi wakhalona ngasigi malemda wathokaya thohalli India ge wakhalon aikhoi bab taminaba haibasina lam sandorakpa haiba wafamgi mayokta akanma khulaw ama oirakli wathok oihaliba wakhalon adugi chapsaba paukumdi power masong political will ni haiba India na malemda utkhrabani Wari sanaduna bab taminaba haibase India gi lanmigi thoksil amani adubu terrorist amadi maduge khujin thorang tawribasingbudi India na hatli haiki Aikhoigi ngamkhaibu ngakseliba aikhoigi thauna faraba lanmisingbu malemgi power amatana thengnaba ngamloi hainasu PM Modi na phongdokhi Leiba asida COVID-19 laichatagi fakhibagi changchada Mariputara humdoi dasmik soino manga yaure haukiba pungkun marigi manungda COVID patient lising nifutaret hena fakhi Health Ministry na phongdokhibada fakhibagi apunba maseng lak marifumathoiga lising humpu humdoi henkre hauzik leibak sida leiba active case ki maseng lak mariga lising marifuni haukiba pungkun marida anoba case lising nifumari chatruk marifumari report lakhi leibak sida laina sidagi sikibagi chang asi chada amadasmik mari taretni Haukiba pungkun marida sikibagi maseng chawakuni Indian Council of Medical Research na thadorokba warogi matung ina haukiba pungkun marida miyoi lak kumapan hena coronavirus ki test tawki sample test tawkibagi apunba maseng karor 12 ga lak nifu yaure haidi Chinese Foreign Ministry gi wangangloi Wang Wenbin na haikibada India gi jahaz Jack Ananna Jingteng hithangpham thadokibada Kaidongnungda athingba laikide Chinese local authorities singa Indian side kagi marakta yanajabagi makha poli adubu karigumba mathau tarabadi khudakta mateng pangani Beijing da laiba Indian embassy na phongdokpagi matung inna Jingteng hithangpham lairiba Hebei province ki government ka pau faunare COVID pandemic na maram oiraduna Jack Anan jahaz ki crew sindokpagi wafamdi athingba lairi adubu crew members singna medical assistance ki darkar oirabadi khudakta pigani China da thagadaba Australia dagi koila puduna lakliba jahaz adu June mafam aduda thunglakibani adubu hauzik fawba pot thandana queue da ngaiduna lairaklibani maduna maram oiraduna crew member kolumdoi adu wakhalgi amadi hakchangi nungaitaba poknaba yaure hairi aroibada maroiba paw amuhana pijari Pandit Jawaharlal Nehru gi mapok kumon thorom pangthoknakre Kumphutare lak suba All India Cooperative Week 2020 pangthokre Loinana lan misinga loinana Prime Minister Narendra Modi na Diwali kumai pangthokminakre Ngasigi damakta di Paodam matang sida loijari miyeng tabiribasingbo amukana khurumjari